Nungsira bitali nausing. Ngasi akoina punna khangminagadariba asi bidat amasung bidatki mangjabagi matangdani. Ahanba tangka koina khangminarasi. Bidat amasung bidatki mangjab. Islam du kufur amasung sirkagi mathangda khwaidagi fattaba gunadi bidatni. Nabi Karim sallallahu alaihi wasallam na haibirame. Kanagumana dinda laytaba thabag amma puthoraklabadi. Madu mardudni madu amal tawroi. Din mapung fare amasung magi hukum sing fong na layre. Hawjik kanagumbana Qur'an Hadith amasung sariyat laytaba thabag amma puthoraklabadi. Hana din mapung faram de hawjik anuba thabag asigi matiyang dagi mapung fare haibu company. Masidi Qur'an Karim gi elan ngasi aina nakhoigi damakta nakhoigi din mapung fahalabani haiba asigi on taina bane. Bidat karibu kawbagay. Bidat dictionary da anuba pot pu kawi. Sariyat ki lona din gi thabagni azar sawab phangani khalaga tawriba thabag adu Qur'an Hadith amasung Allah wala singdagi subud fangdaba amal bu bidat kawi. Alama satuvina hai bidat asi din de semdin shazin ba niyam amane. Bidat ki thabak tawba singna sariyat ki pandam sing da amal tawba de thamliba midiyang adumak semdin shazin ba niyam asi de wakal thamme. Masida ki khangle kariguma thabak ama tawraga sawab phangani. Haibagi wakal da tawdaba adubu dunya ge tangai padaba masung kanabagi matung inna Tauba hawkraba matam sing the layram the bow, Kudam wino, flight tong banatragan nabi gi matam the layram the bow, Chanaba tangnaba pot jay chava asina jingba asi, Bidat chande, Maram di, Makoibu evadan ni sawa pangani hainen, Niet tawraga tauba natte, Masi haiba darkar oiri wigi maram de. Bidat ki tabak tauba sing. Bidat pu thadok na ba thing lu matam da pau khum si piraki adu oirba din hak su flight tong lu adu gi pot adu charu nu adu su charu nu adu thak lu nu asina chingba masi saitan gi nam thak amasung dhokani masi ga bidat ka karigumba amata mari leina de tawba yaba thabak sing asi tawba da sariyat ki athing ba su leite amasung taw haina su pau tak pi de Asumna bidat ki thabak sing dadi chandab nabi sallallahu alaihi wasallam amasung sahaba kiram gi punsi da kariguma matam da tawramba natraga din gi thabak taw sarat amasung mateng gi thakta leiba khudam oina din gi madrasa lingba Qur'an sarif bhab tanaba nahu sarf tamba asina singba bidat chande maram di makhoi asi nabwat ki matam da amasung Allah wala gi matam da gi leiraklabane Bidat khuding mak lamang na bani. Islam ki midiyang da bidat khuding mak lamang na bani. Hazrat Muhammad Mustafa sallallahu alaihi wasallam na ayam ba jum'a ge khutbah da wahi asi hai viram me. Khwaidigi hena fab wahi di Allah gi lairi Qur'an ne. Amasung khwaidigi hena fab barkat layba lam chatna Nabi sallallahu alaihi wasallam gi tarika ne. Quaidagi fataba pot din the semdin sazin bawafam singne. Amasung bidat kudimak lamang na bani. Hadith asidagi kangle sariyat bidat oiba amal adu yeng bada yamna fazaba yamna pamba oirba su tasing madu lamang na bani. Bidat ki mateng pang bagunane. Islam na bidat ki thabak tawbagi thingi. Masig loina na bidat amasung bidat ki thabak tawba singi mateng pangba su yamna chawbu gunade. Nabi Karim sallallahu alaihi wasallam na Hazrat Sahaba kiram raziyallahu anhum da hai virame Madina munawwara da kanagumba akida chumda bidati mi amma fawba changjfam pigana. Nabi Karim sallallahu alaihi wasallam na hadith amad masigi matang di yamna akan bu warning pibirame Madina munawwara gi ir kawba mafum adudagi makame surfawba haramne. Kanagum na mafum asida bidat ki thabak amal hawdog le natraga akida chumda bidati bu changjfam pirabade mahaki mathakta Allah Ta'ala
ꯐꯔꯤꯁꯇꯥꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯟꯅꯠꯅꯤ ꯃꯍꯥꯛꯀꯤ ꯐꯔꯖ ꯅꯥꯐꯤꯜ ꯏꯕꯥꯗꯠꯁꯨ ꯑꯃꯠꯇ ꯀꯕꯨꯜ ꯇꯧꯗꯦ ꯍꯗꯤꯁ ꯑꯁꯤꯗꯒꯤ ꯈꯪꯂꯦ ꯕꯤꯗꯑꯠꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯆꯪꯖꯐꯝ ꯄꯤꯕ ꯍꯨꯖꯨꯔ ꯑꯀꯔꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯤꯠꯌꯦꯡꯗ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ ꯒꯨꯅꯥꯅꯣ Bidat jali not kumbani. Qur'an Amasung Hadith tagi sabit oirba akida sing amasung amal sing asi matam masigi satnariba asing basel mayek not kumbani. Madu mafam khudimakta season of yai amasung mamal sumapung fana fangi. Aduga semjin sajin ba bidat sing amasung asoiba sing asidi satnadraba sel mayek jali not kumbani. Bazar the Makoigi Karigum Amata Mamal Late. Aduga Madubu season of a Sarkari mid yangdo, a Choba Aran Bamasung Ain was sing nabani. Adana Madu Mayit Hadoki, Natraga Segairaga Fetta Haudi, Hundok from the Hundoki. Asum the Kayamat Kinimita Bedati singi Halad Oigani. Bidatki Tabak Singbu. Afavani Kalaga Lady Vani Adubu, Madu Allahi Manak the Kabul Togi Mahutta, Rizekto Kigani. Din the Hapsin Bagi Maral Lairba Makoibo Saza Pigani Amasung Makoigi Punsi Chipagi Mehanet Kudingi Arem Batakagani Matam Madu the Bedati sing the chopper Mai Kubagi Halet Bayanto with a Matik Jabal Leroy Amasung Bidat who don't know what Narambo Quitting up my kay Kang the Makai Chien Kigane Bidatki Matang the Nabigi Pautak Hadis kayada Bidat Amasung Bidatki Tabukto Mioi singi Matanga Akan Hukum Kaya Laki Allah Rasul Sallallahu Alaihi Wasallam na Haibirame Kana Gumbana Din get Tabukta Anubwa from Hapchilaba Natrago Huzir Sallallahu Alaihi Wasallam the Gi Sabit Oidva Amal Taurabadi Tangai Fedra Madu Tadokadavane Allah Nabi Sallallahu Alaihi Wasallam na Kutba Amada Haibirami Dunya the Quaidigi Hena Fataba Poti Mio even a Makoigi My Kaidigi Hapchilibo Aduni Amasung Bidat Hapchiliba Pot Kudding Lamang Nabani Lamang Naba Kudding na Dozak ki My Kaidi Puduna Chatli Atopa Hadith Amadalaki Allah Rasul Sallallahu Alaihi Wasallam na Haibirami Nakoi Tangai Fadana Mapung Fano Bidat Tagi Hingo Kana Gumara Dinda Bidat Ama Hapchili Adu Oirabadi Mahanga Tauriba Tabaki Gunagar Oibatanatana Tabak Adu Tauriba Mioisingi Sazada Karigumba Amata Hantahandana Makoi Kuding Makamana Mahaksu Saza Fangani No Mahadra Hassan Razialahu Anhubu Pautak Pired in a Haibirame Karigumban Hanga Mikup Amadagi Hantabamatam the Pul Sirat Lalaga Jennata Yoba Pam Labadi Allah ge din the Nahaki Mai Kaidigi Bidat Amata Hapsingano Imam Tahawin and Nakal Tauri Allah ge Rasul Sallallahu Alaihi Wasallam na Haibirame Mioi Makal Taruk ta Aigi Mai Kaidigi Shabni Amadi Allah Amasung Mahaki Achan Banabi Rasul Kuding Maki Mai Kaidigi Sulanani Makoi Taruki Manung the Ahan ba Mioidi Allah ge din the Hapsin Bami Hadith karada aigi sunnat ki mahuta bedata amal tawri mioi adunya haibiri. Karigumba samaz the bidat ahudorak labadi. Ulmaya kiram na madawa ting na bakhot na gadabani. Allah Rasul Sallallahu Alaihi Wasallam na haibiram bagi sariyat ki matung inna. Karigumba makoy na tabag asit tawdrabadi. Makoy ki matakta Allah ki farista sing amasung miyam pum na makilanat. Bedati Singbo Ijat Bevhar Tawa Zais Nate Masi Islam gi Makhong Buthude Pad Mateng Pang Bani Maram di Taseng na Bidat pa Hodorak pa Puthorak pa Asi Sunnat pa Muthat pa Amasung Amu wa Kali Tay Sin Bani Allah Rasul Sallallahu Alaihi Wasallam na Haibirame Kana agum ba Kom na Bidat pa Hodorak labadi Madugi Changa Manana Sunnat Sing Makhoy digi Law Thokani Nung Sirabitri now sing, Nasi de Si Fawadan Kamina de Si. Matangi Anishabatang Kakta, Bidatki Matang da Allahu Allah sing you often kara. Bedati Idzatogi Matik Zade, Bedati Tobaton ba Faude, Bedati sing Jose Kausardagi in Torkani, Bidatki Matang da Sahabana Chek Sinjeba. Asinaching ba Kiam Kamina Kisi.
Maramadana nungsirabi tininausing. Bidat Amasung Bidatki Mangjabagi Ahan Batangkak Asibu. Nungsirabi Musalman itininaw kwai pumnamakta siarto biduna. Adom su. Bidatki hingnaba hotnabadaw. Matyang pangbiyo haina ningsingjari. Allah Amasung mahaki nungsib Rasul sallallahu alaihi wasallam ge. Apambada punsi yasi hingnaba kanna hotnaminasi.